Ipak Films Production Manipur Amadi Jaideep Memorial Foundation Anina Khutsamnaraga Lakliba February gitang taramathoy KUMJA lisangani kuntaruk tagi Second National Youth Cultural Festival 2026 IMPHALDA PANGTHOKLAGANI Festival asigi manung channa masagi jahi kuntra mangagi manungda laiba naha oriba art and culture gi lamda haithoi singthoiraba amadi manipuri culture bu yokhatnabagi damakta manglomda changsiliba nupamacha amadi nupimacha sing khangatuna National Youth Award 2026 piduna awang bathakta ikai khumnabasu utkani hari National Youth Award asigi damag interest leibiba singna thenglabada chaliba January tha asigi tang kun gi nungthil pung mari fawgi manungda full biodata passport photograph e-Aadhaar amadi atai supporting documents sing Ipak Films Production Manipuri official email ipakexpress20@gmail.com da application amaga lonina thazalaknaba amadi hen akuba marog damag official contact number 8413972429 da pau fawraknaba Ipak Films Production Manipuri Secretary Rakesh Nauremna thadrokpa cherol amada khangalakli Lonina Festival asigi manung channa art and culture gi lamda thoidokpa thodang loduna punsigi oina Manipuri art and culture da kathok charaklaba saknairaba artist amada lifetime achievement award 2026 su piduna awang bathakta ikai khumnabasu utkani hari amasung festival asigi manung channa pangthokadawriba special cultural evening program asida individuals sing amadi cultural troops singna artist singbu yokhanabagi wakhalonda Manipur gi wangmata leiriba singna sarugyaba yagani hari sarugyaningba singna mathakta pankhriba email ID amadi official number aduda January 24 gi manungda mari lenaba documents sing thazilakna basu makhatana khangalakli